napi je thar ga tawgadab do mayam amtang khangmina se nutritive value se mayam ai gi comment da jo hangbira po yawe boko protein percentage aduga fiber gi chang su adugi matik yamna wang ba haita inau jina first time moi bani na kari mo bai san si ga paisa laujari jigi maram jiti badi inkhalak liba satra na harol nga si nisagi pak da taw ga leiba Kangleicha sono mayam aina hujik leminarba aigi inaukse wangu tangjeng khunjau wangu tangjeng khunjau dagi ado mase aigi dagi haiba napi aigi super neper mayamna hana su lobi gi bdo ado masu aingon dagi charge se khoigi chauthoknaba hodoknaba gi damakta 50 khakta laujabani ado aina henba 15 amaga hena aina hapjare ado duga hujik leidiba pambi se mayam ai mayam da ucharakki ko mayam sigi sida leiriba sigi pambi se ko mayam mara yaure ko sigi mara yaw se mana hairakpagi matung ina mara yaw boina laujagi haibadagi aina kolom je sembira kanduda mara je thoga hauraga dauba haidare sungsoi soidana dum haura dauba se siwoina aina inau sida share taubne ba mayam aduduna masigi napi sigi akoigi sumaina haugadaba sigi mawong sida pambiraga sumayam adum haibiro aduga aigi phone number 7005154244 haiba sida ai Milan chapom chada mayam contact tawbiraga haiba napi se mayam angtang akoigi Loumee sinina akoigi Kangleicha ipung khudimok se amtang tharaga akoigi sa sal loriba akoigi ngari farm tawriba mayam se akoi hau launa chakhumina se haiba wai se he Kangleicha na mayam pumda haijari aduga akoigi inauna napi je tharaga tawgadab mayam amtang khangmina se inaw mayam dan tang thabiram mayam aigi de hameng khara sum loijo khat pa hojawne do sida akoi thadoktana yumda sum thammaga akoi gi napi se lelaga machak thaaga man yokning bagi adugi plan da tawjawne sigi se ado yamsu kana ne ne khalle sigi kaino se ma nutritive value se am wang hena taawni na aduna yam nungai re ta ado nutritive value se mayam aigi comment da jo hangbira po yawe boko 16 to 18 protein khoi gi percentage ne mangon da yaw se sigi pambi sida 16 to 18 khoi gi protein percentage aduga fiber gi chang su adugi matik yamna wang ba haitari ko sasan mathi pet pa kot pa adugum mayam du ju phaba adugum napi makhal ne ba sigi napi makhal se ado mayam aina haijaning badi hojik mayam da sigi napi se hamengi machinjak mayam na hameng se kamai loi gadage na mayam na question to bireidana ko mayam adu aina haijaning badi hameng na chaba yaba super nepiar leijare makhata na video sema gani athuba matam da hameng da kari kari pijaga dage habdo mayam na akhang balerga su comment section da mayam hakat piro aduga hakko leibdo mayam puna khangmina se aduga aigi akhangba aingon da leijaba khara leijayebo ko madu athuba matam da mayam da thamjarage pambi jing do masak utlaga adegi pambi jing do gi thabagi mong mo to haibna ching do in detail ai hapjarage video athuba matam da mayam aduga si pambi se aina pigiba matam da aina khogi farm dugi address adegi inauji address ming loina ma in detail la horaga adar la horaga hayeng kari gumba sigi napi se inauji na first time moi bani na kari mo bai san sigraga ju aina makhata na siramaga ju free of cost aina makhata na pigane ba aina si ahan bada paisa laujari jigi maram jiti पोची की वैल्यू जी कितंग वांगहल्लगा इनाउजिदा मंगोना पैसा टिंगना लरकपनी हाइबगी वखल अमा खललगा मसी पाम्बीजे हिंगनबगी खंजबनेबा अदुगा ngasi माना लौरिबा यांखाइ जे सिरगदि अमुकजु पिगनेबा फ्री ऑफ कॉस्ट ने आइना पिगदोरिसिदि मतमदुदि आइना आधार लौजा हौरिबा फोन नंबर लौजरिबा एड्रेस लौरिबगी मरमसे मयाम आइना हुजिक सिगी पाम्बीजे माना करिबा सेबाजे हाइतबना मरम ओरकान सिहनगिबा तारगदि आइना मागी एड्रेस लौरिबा कैदौरिबा मयामसिना आई फार्म द विजिट तौगनेबा माना तौरिबा फार्म से mayam ju yengbiwa mayam su mana tawbi sumaina inkhalakliba satra narol singse adum tawbiwa aduga ekoi Kangleicha isno farmer khudimok se amaga khusamnaraga chaminaraga hau launa chakhami je haiba se he Kangleicha gi wakhaloni he Kangleicha gi masi amuktang di mayam Manipur pumba se koi Loumee na pan balam dam mohen gi haiba gi aigi wakhaloni aduga ngasi inauna aigi video se aigi YouTube te aigi video se thengna ro kan da kari sare motivate phangba or natragana kari wakhalon da kari feel torok mayam do antok mayam da share अखोई दागी चैनल से अखोई सुम थेंगनाजबदा अबक कैका अखोईगी फंगदबिदा दै सुम कंगाउना लैबा अदुगुम्बसे खरदा ओरसु मयामना काननी हाइबा खल हाइना थाजब हाइतारे सिगी पोसे माइ सुम इनिशिएटिव पॉइंट सुम हौदोरगा अखोई सुम ज्ञान पीबसे
ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕꯤꯔꯛꯄꯗꯣ ꯊꯥꯒꯠꯆꯩ ꯑꯗꯨꯗꯨꯒ ꯍꯦꯒꯪꯂꯦꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯉꯁꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯂꯧꯃꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯂꯧꯃꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯦꯒꯪꯂꯦꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯅꯥꯄꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯅꯤ ꯀ꯭ꯋꯦꯁꯟ ꯑꯦꯅꯤ ꯗꯥꯎꯠ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯤ ꯅꯥꯄꯤꯁꯤꯒꯤ A to Z mayam ay sungsoi soidana mayam dai share tawjarake mayam da youth singsida inkhalakliba satra narol singsida message amtang pibiramo asi leidiba satra khunai mayam asida akhina hajaning bade senbitlon da swathabudina amjiki lan dai kai dagi loina wawa base nangbunina tawbe aba matam mangdabida naha akoina paisa ki kase khoi tanya ba lambi thiraga khoi punna chaokhatminaba hajaning aduga mayam su sigi sasan kaika yokningba adumbagi wakhanlonda keno tawba thawa yaubiragadi yambagi hujiki haiba charse adum lawbiyo aduga punna chaokhatminaba haijage aduga sigi napise karigumba inausina pulap selame khallagasu loinamak ai amuka hallaga ai bijaganeba mayam aduna inauna ngasi napise lawraba matungda inauna tawge khanba thabakto mai pakpo oibiro makhatana chauthokpasu oibiro aduga makhatana masi napisi hena pambi pamagasu adum contact tawraga ko isini naw leirabanina hujikti akoi amatani haibado mayam ulla kanduda mayam adugi wakhalonduda I changjanjarakoni aduna mayam yaragadi farming natabida akoigi chumna business tawjaba isili nawsingna ai video se thengnaragasu adongi friend circle farming tawjaba singda ai video se share tawbiro aduduga mayam kodingmak se angtang akoi punna chamana na chaokhatminase haiba waise hajaraga mayam ngasigi inawasiga thengnaraga aigi launariba pochai aduga mana tawge khaliba mayam se pulap ho ho launa chaokhatminase haiga matang se loisalajini koina ho